ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯡꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗꯕ ꯅꯤꯡꯊꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯂꯥꯟꯕꯨꯡꯒꯤ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯇꯥꯏꯗꯅꯤ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯅ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯗ ꯃꯉꯛꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯤꯕꯗꯣ꯫ ꯅꯤꯡꯊꯧ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ, ꯃꯔꯝꯗꯤ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡꯗ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯑꯁꯤꯕ ꯀꯌꯥꯅ ꯈꯣꯡꯅꯦꯠꯐꯝ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨꯒ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯈꯔꯁꯨ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯗꯨ ꯁꯪꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯈꯣꯡꯈꯥꯗ ꯃꯩꯇꯩ ꯂꯥꯟꯃꯤ ꯈꯔꯁꯨ ꯃꯉꯛ ꯃꯀꯣꯛ ꯇꯠꯂꯒ ꯇꯥꯔꯒ ꯂꯩꯔꯤ꯫ ꯎ ꯃꯊꯛꯇꯨꯗ ꯂꯥꯟꯃꯤ ꯈꯔ ꯑꯃꯁꯨ ꯁꯤꯔꯒ ꯊꯧꯔꯤ ꯌꯥꯜꯂꯤ꯫ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗ "ꯂꯥꯟꯃꯤꯁꯥ, ꯑꯩꯕꯨ ꯍꯥꯠꯂꯣꯅꯦ, ꯃꯤꯈꯥ ꯄꯣꯟꯕꯕꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯅꯣꯛꯂꯒ ꯅꯔꯤꯟ ꯑꯗꯨ ꯌꯥꯝꯅ ꯄꯥꯟꯗꯕ ꯅꯪꯅꯁꯨ ꯍꯥꯠꯂꯣ ꯂꯥꯎ ꯀꯥꯏꯅ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯀꯞꯂꯒ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯣꯅ ꯂꯥꯎꯔꯝꯕꯗꯣ? ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯟꯕ ꯂꯥꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯂꯥꯎ, ꯑꯩꯕꯨ ꯊꯨꯅ ꯍꯥꯠꯂꯣ꯫ ꯀꯨꯝꯃ ꯌꯦꯡꯈꯣ ꯅꯤꯡꯊꯧ, ꯇꯨ ꯂꯥꯟꯕꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯅꯪꯒꯤ ꯂꯥꯟꯃꯤ ꯑꯁꯣꯟꯕ ꯂꯤꯁꯤꯡ ꯀꯌꯥ ꯇꯥꯟꯅꯗꯅ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯂꯤꯕꯁꯤꯡꯁꯦ꯫ ꯑꯩꯈꯣꯏꯒꯤꯅ ꯂꯥꯟꯃꯤ ꯈꯔꯈꯛ, ꯑꯗꯨꯒ ꯅꯪꯒꯤꯅ ꯂꯥꯟꯃꯤꯆꯥ ꯂꯤꯁꯤꯡ ꯀꯌꯥ꯫ ꯂꯥꯟꯃꯤ ꯑꯃꯅ ꯌꯥꯝ ꯀꯔꯦꯝꯅꯅ, ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯅꯪ ꯉꯥꯛꯅꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯉꯥꯛꯅꯕ꯭ꯔꯣ, ꯍꯥ ꯅꯤꯡꯊꯧ? ꯂꯥꯟꯃꯤ ꯑꯇꯩꯁꯨ ꯅꯣꯛꯏ꯫ ꯎꯊꯛꯇ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯂꯝꯉꯥꯛꯄꯒꯤ ꯂꯥꯟꯃꯤ ꯈꯔꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟꯃꯤ ꯑꯃ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯛꯏ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯀꯣꯛꯇ ꯇꯦꯟ ꯃꯔꯨ ꯑꯃ ꯁꯦꯠ ꯂꯥꯎꯅ ꯀꯥꯞꯁꯤꯜꯂꯤ꯫ ꯃꯈꯣꯡ ꯀꯥꯎꯔꯝꯕ ꯂꯥꯟꯃꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯇꯦꯟ ꯀꯥꯞꯂꯤꯕ ꯂꯥꯟꯃꯤꯗꯨꯅ, ꯂꯥꯟꯕꯨꯡꯁꯤꯗ ꯆꯦꯜꯂꯤꯕ ꯏꯒꯤ ꯇꯨꯔꯦꯟꯁꯤꯗꯤ ꯉꯥꯕꯨ ꯌꯣꯛꯄ ꯌꯥꯔꯅꯤꯅꯦ, ꯅꯠꯇ꯭ꯔꯣ ꯃꯌꯥꯝ? ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯋꯥ ꯑꯃꯨꯛ ꯅꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤ ꯄꯥꯏꯔꯛꯄ ꯇꯦꯟ ꯃꯔꯨꯁꯤꯡꯅꯣ ꯈꯪꯗꯦ꯫ ꯑꯇꯤꯌꯥ ꯃꯊꯛꯇ ꯎꯔꯣꯛ ꯁꯪꯒꯨ ꯑꯃ ꯄꯥꯏꯔꯛꯄꯒꯨꯝ ꯇꯦꯟ ꯃꯔꯨ ꯁꯪꯒꯨ ꯑꯃ ꯌꯣꯝꯃꯒ ꯄꯥꯏꯔꯛꯏ꯫ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯇꯦꯟ ꯃꯔꯨꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯈꯨꯗꯣꯝꯕꯤꯠ ꯊꯤꯟꯅꯔꯤ꯫ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧꯗꯨꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ, ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟ ꯃꯔꯨꯁꯤꯡꯅꯣꯅꯦ? ꯇꯦꯟ ꯃꯔꯨꯁꯤꯡꯗꯨ ꯃꯄꯥ ꯈꯪꯅ ꯇꯥꯔꯛꯏ꯫ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯄꯥ ꯇꯝꯅ ꯇꯦꯟ ꯃꯔꯨꯁꯤꯡꯗꯨ ꯌꯨꯡꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯇꯦꯟ ꯃꯔꯨꯁꯤꯡꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯖꯣꯞ ꯌꯨꯡꯉꯤ꯫ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃ ꯇꯣꯔꯥ ꯇꯨꯏ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ, ꯀꯔꯤꯅꯣ ꯃꯑꯣꯡꯁꯤꯗꯤ? ꯃꯤ ꯀꯌꯥꯒꯤ ꯇꯦꯟ ꯃꯔꯨꯅꯣ? ꯑꯩꯒꯤ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯇꯣꯔꯥ ꯇꯨꯔꯦꯅ꯫ ꯃꯩꯇꯩ ꯅꯤꯡꯊꯧꯅ, ꯀꯗꯣꯝꯗꯒꯤꯅꯣ ꯂꯤꯔꯨꯡ ꯃꯔꯨꯁꯤꯡꯁꯤꯗꯤ? ꯂꯣꯏꯅ ꯍꯦꯛ ꯁꯤꯔꯗꯤ ꯐꯅꯤꯗ ꯌꯦꯛꯅꯕꯁꯤꯡꯁꯦ꯫ ꯏꯃꯣꯝꯂꯩꯒꯤ ꯑꯣꯏꯒꯅꯤ ꯆꯤꯡꯅꯩ꯫ ꯃꯩꯇꯩ ꯅꯤꯡꯊꯧ ꯁꯪꯕ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯀ꯭ꯂꯥꯛ ꯊꯛ ꯅꯤꯛꯏ꯫ ꯁꯦꯠꯂꯤꯕ ꯐꯤꯁꯤꯡꯗꯨ ꯃꯄꯥꯟ ꯊꯣꯛꯆꯤꯟꯕ ꯌꯥꯎꯔ ꯃꯥꯜꯂꯤ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯂꯩꯕꯥꯛꯁꯤꯡꯗꯨꯁꯨ ꯂꯩꯈꯣꯝ ꯂꯣꯏꯅ ꯊꯣꯛꯂꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯄꯦꯔꯤ ꯃꯤ ꯂꯤꯁꯤꯡꯗꯒꯤ ꯇꯥꯗꯅ ꯂꯥꯛꯂꯝꯒꯅꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡ꯫ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯅ, ꯄꯤꯛꯆꯔꯕꯁꯨ ꯂꯥꯟꯃꯤ ꯋꯥꯠꯇꯕ ꯃꯩꯇꯩ ꯂꯩꯕꯥꯛꯅꯤ꯫ ꯆꯍꯤ 1000 ꯍꯦꯟꯅ ꯅꯤꯡꯊꯧ ꯀꯨꯟ ꯍꯦꯟꯅ ꯄꯥꯜꯂꯛꯄꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯟ ꯃꯥꯏꯊꯤꯈꯤꯗ꯭ꯔꯤꯕ ꯂꯩꯕꯥꯛꯅꯤ꯫ ꯎꯔꯛꯇꯒꯤ ꯇꯦꯟ ꯃꯔꯨ ꯈꯔ ꯑꯃꯨꯛ ꯁꯦꯠ ꯄꯥꯏꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄ ꯁꯦꯟꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯖꯣꯞ ꯂꯥꯎꯅ ꯌꯨꯡꯉꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯎ ꯇꯨꯕꯗꯧꯅ ꯇꯨꯏ꯫ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯩꯇꯩ ꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯩ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯂꯕꯣꯏꯔꯦ꯫ ꯍꯥꯏꯕ ꯇꯧꯕꯒ ꯑꯊꯥꯞꯄꯗ ꯂꯥꯟꯃꯤ 2000 ꯎꯐꯨꯟ ꯀꯥꯈꯩ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯏ꯫ ꯎꯐꯨꯜ ꯃꯌꯥꯝꯗꯨꯅ ꯑꯇꯤꯌꯥꯗꯨ ꯄꯨꯝꯃꯝ ꯃꯝꯃꯤ, ꯅꯨꯃꯤꯠ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧꯗꯨ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗꯨꯗ ꯃꯇꯣꯝꯇ ꯇꯔꯛ ꯂꯦꯞꯂꯤ꯫
ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯦꯛꯅꯕ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ, ꯋꯥꯡ ꯆꯥꯎꯕꯤ, ꯂꯩꯍꯥꯎ ꯀꯨꯆꯨ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯅꯣꯡꯁꯥ ꯑꯆꯧꯕ ꯑꯃ ꯇꯣꯡꯂꯒ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯏ꯫ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧꯅ "ꯑꯣ ꯂꯥꯟꯁꯤꯗꯤ ꯑꯩꯅ ꯉꯝꯂꯕꯒꯨꯝꯕꯅꯤ, ꯃꯐꯝꯁꯤꯁꯨ ꯑꯩꯅ ꯂꯧꯔꯕꯒꯨꯝꯕꯅꯤ꯫ ꯇꯣ ꯑꯥꯗ ꯅꯤꯡꯊꯧꯁꯤꯁꯨ ꯊꯧꯔꯤ ꯌꯥꯁꯤꯜꯂꯒ ꯊꯝꯂꯦ꯫ ꯃꯔꯛꯁꯤꯗ ꯅꯪꯅ ꯀꯅꯥ ꯍꯥ? ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯀꯗꯣꯝꯗꯩ ꯅꯤꯡꯊꯧꯃꯛꯁꯨ ꯃꯥꯟꯗꯦ"꯫ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯇꯦꯟ ꯃꯔꯨ ꯑꯃ ꯁꯦꯠ ꯂꯥꯎꯅ ꯀꯥꯞꯁꯤꯟꯈꯤ꯫ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯇꯦꯟ ꯃꯔꯨꯗꯨ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄ ꯇꯝꯅ ꯌꯨꯡꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯇꯦꯟ ꯃꯔꯨꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯥꯜꯂꯤꯕ ꯊꯧꯔꯤꯗ ꯁꯦꯠ ꯂꯥꯎꯅ ꯄꯥꯜꯂꯤ꯫ ꯅꯤꯡꯊꯧ ꯊꯧꯔꯤꯗꯨ ꯇꯠꯂꯒ ꯑꯁꯤꯕ ꯂꯥꯟꯃꯤ ꯃꯔꯛꯇꯨꯗ ꯎꯞꯄꯒ ꯇꯥꯁꯤꯜꯂꯦ꯫ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯅ "ꯊꯋꯥꯏꯕꯨꯗꯤ ꯀꯟꯕꯤꯔꯦ ꯍꯥꯏꯕꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯤꯡꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ"꯫ ꯁꯣꯝꯗ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗ ꯐꯖꯕꯤ ꯅꯨꯄꯤ ꯏꯃꯣꯝꯂꯩꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧꯗꯨꯗ ꯌꯦꯡꯂꯒ "ꯂꯥꯟꯃꯤꯁꯥ, ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯍꯟꯒꯨꯝꯁꯤ"꯫ ꯂꯥꯟꯃꯤꯁꯤꯡ ꯋꯥ ꯉꯥꯡꯗꯦ꯫ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯏ ꯑꯗꯨꯒ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡꯗꯨꯅ ꯖꯣꯞ ꯖꯣꯞ ꯂꯥꯎꯅ ꯌꯥꯟꯁꯤꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇꯨ ꯂꯥꯟꯕꯨꯡꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯨꯡꯅꯤ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯕ ꯌꯦꯛꯅꯕ ꯅꯤꯡꯊꯧꯗꯨꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯒꯣꯜ ꯑꯃ ꯊꯧꯔꯒ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇꯨ ꯄꯨꯔꯒ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯆꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯏꯃꯣꯝꯂꯩꯒ ꯃꯩꯇꯩ ꯅꯤꯡꯊꯧꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯃꯩꯇꯩ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤꯗ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯅ "ꯏꯕꯦꯝꯃ, ꯀꯣꯅꯨꯡꯗ ꯄꯨꯟꯁꯤꯜꯂꯁꯤꯗꯅ"꯫ "ꯀꯔꯤꯒꯤ ꯄꯨꯟꯗꯣꯏꯅꯣ ꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯒꯤꯅ ꯂꯩꯉꯥꯛ ꯑꯃꯅꯤ, ꯑꯩꯒꯤꯅ ꯂꯩꯉꯥꯛ ꯑꯃꯅꯤ꯫ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯀꯟꯕ ꯂꯥꯛꯀꯦ꯫ ꯑꯗꯣ ꯂꯩꯕꯥꯛꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ, ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨꯗ꯫ ꯂꯩꯕꯥꯛ ꯑꯃꯈꯛꯇꯗ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯅꯤꯡꯊꯧ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯑꯩꯅ ꯁꯦꯝꯒꯠꯆꯕ ꯉꯥꯛꯇꯅꯤ, ꯅꯪꯒꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ"꯫ "ꯉꯥꯡꯅꯕ ꯋꯥꯏꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯇꯧꯕꯨꯗꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥ ꯑꯣꯏꯗ ꯇꯧꯔꯤꯅꯤ, ꯃꯤꯒꯤ ꯃꯆꯥꯕꯨ ꯏꯆꯥꯔꯥ"꯫ ꯏꯃꯣꯝꯂꯩ ꯋꯥ ꯃꯈꯥ ꯇꯥꯗꯦ꯫ ꯅꯣꯡꯁꯥꯗꯨ ꯇꯨꯃꯤꯟꯅ ꯇꯣꯡꯂꯒ ꯆꯠꯂꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ "ꯑꯗꯣ ꯏꯕꯦꯝꯃ, ꯋꯥ ꯑꯃ"꯫ ꯅꯣꯡꯁꯥꯗꯨ ꯀꯟꯅ ꯈꯣꯡꯏ꯫ ꯅꯤꯡꯊꯧ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯏ, ꯈꯪꯏꯍꯦ"꯫ ꯏꯃꯣꯝꯂꯩꯗꯨ ꯅꯤꯡꯊꯧꯗꯨ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯒꯥꯜꯗ ꯃꯥꯒꯤ ꯁꯪꯒꯣꯜꯗꯨ ꯈꯥꯝꯂꯒ ꯏꯃꯣꯝꯂꯩꯗ ꯑꯃꯨꯛ ꯂꯥꯎꯔꯤ꯫ "ꯅꯣꯡꯃ ꯏꯆꯥꯅꯨꯄꯥꯒ ꯂꯥꯛꯀꯦꯀꯣ ꯏꯕꯦꯝꯃ"꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯒꯤ ꯀꯣꯅꯨꯡꯗꯨ ꯊꯤꯟꯕ ꯂꯥꯡꯕ ꯌꯥꯝꯅ ꯇꯧꯔꯤ꯫ ꯅꯤꯡꯊꯧꯁꯨ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯃꯒ ꯖꯒꯣꯏ ꯀꯟꯅ ꯁꯥꯔꯤ꯫ ꯀꯣꯅꯨꯡ ꯉꯥꯛꯂꯝꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯟꯕꯨ ꯌꯨꯡꯕꯋꯣ ꯆꯣꯡꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗꯨ꯫ ꯅꯤꯡꯊꯧꯗꯨ ꯖꯒꯣꯏ ꯁꯥꯅ ꯁꯥꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ "ꯁꯤꯕ ꯅꯥꯏꯗꯕ ꯅꯤꯡꯊꯧꯅꯤꯅꯦ ꯑꯩꯁꯦ꯫ ꯌꯦꯛꯅꯕꯅ ꯀꯥꯞꯂꯛꯄ ꯇꯦꯟ ꯃꯔꯨ ꯑꯩꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯊꯩꯔ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧꯅꯤꯅꯦ"꯫ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤꯕꯤ ꯅꯨꯄꯤꯗꯨꯅ "ꯑꯣ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯁꯦ ꯁꯤꯔꯔꯣꯏꯅꯦꯀꯣ꯫ ꯀꯔꯤ ꯂꯩꯋꯥꯕꯨ ꯁꯥꯟꯅꯕꯒꯦ ꯏꯅꯤꯡꯊꯧꯕꯣ? ꯑꯗꯣ ꯏꯅꯤꯡꯊꯧ, ꯄꯨꯛꯇꯣ ꯐꯨꯔꯤꯠꯂꯣꯏ ꯁꯦꯒꯥꯏꯔꯛꯂ ꯃꯥꯜꯂꯦ"꯫ "ꯑꯦ, ꯁꯦꯒꯥꯏꯔꯣꯏ ꯁꯦꯒꯥꯏꯔꯣꯏ, ꯁꯤ ꯁꯠ ꯂꯥꯎꯅ ꯁꯨꯞꯆꯤꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯨ"꯫ ꯖꯒꯣꯏ ꯁꯥꯕꯤꯁꯨ ꯅꯣꯛꯁꯤꯟꯅꯔꯤ꯫ "ꯑꯣ ꯏꯅꯤꯡꯊꯧꯁꯤꯗꯤꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ". "ꯉꯁꯤꯁꯨ ꯑꯩꯅ ꯍꯩꯃꯟ ꯁꯤꯡꯃꯟꯕꯒꯤ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯤꯕꯁꯤꯅꯤ"꯫ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯅ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥꯝ ꯑꯃ ꯖꯒꯣꯏ ꯁꯥꯕꯤꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯏꯪ ꯇꯞꯆꯕ ꯀꯛꯆꯦꯡ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯗꯕ ꯄꯥꯏꯈꯣꯝꯕꯗꯨ ꯀꯣꯅꯨꯡ ꯌꯨꯝꯊꯛꯀꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯂꯥꯟꯃꯤꯗꯤ ꯂꯥꯟꯐꯝ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡ ꯁꯨꯝ ꯍꯟꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧꯁꯤꯅ ꯇꯥꯏꯕꯪꯄꯥꯟ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ
ꯏꯃꯣꯝꯂꯩ ꯂꯩꯔꯝꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯦ ꯅꯍꯥꯟꯅ ꯎꯠ ꯑꯣꯜꯂꯝꯂꯅꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯏꯃꯣꯝꯂꯩꯒꯤ ꯃꯤꯡ ꯄꯟꯕꯗꯨꯗ ꯃꯇꯣꯝꯇ ꯑꯃꯨꯛꯁꯨ ꯅꯣꯛꯆꯔꯤ꯫ ꯎꯕ ꯌꯥꯗꯕ ꯁꯛꯇꯝ, ꯇꯥꯕ ꯌꯥꯗꯕ ꯈꯣꯟꯖꯦꯜ, ꯃꯥꯒꯤ ꯁꯛꯇꯝ ꯍꯦꯛ ꯎꯕꯒ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯃꯥꯂꯪ ꯇꯔꯪ ꯑꯃꯗ ꯍꯦꯛꯇ ꯂꯩꯈꯤꯕ ꯑꯩꯁꯤꯁꯨ ꯑꯁ ꯇꯥꯅꯤꯡꯗꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯇꯧꯔꯤꯕꯁꯦ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯊꯣꯡꯒꯥꯜꯗ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤ ꯑꯃ ꯑꯅꯤꯁꯨ ꯁꯒꯣꯜ ꯇꯣꯡꯂꯒ ꯂꯦꯞꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯀꯃꯥꯏꯅ ꯇꯧꯕ ꯅꯤꯡꯊꯧꯅꯣ ꯃꯁꯤꯕꯣ? ꯅꯤꯡꯊꯧ ꯂꯝꯉꯥꯛꯄ ꯀꯥꯏꯅ? ꯏꯇꯥꯎ, ꯃꯁꯤ ꯇꯦꯟ ꯃꯔꯨ ꯑꯃ ꯑꯅꯤ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯂꯁꯤꯔꯥ?" ꯂꯥꯟꯃꯤ ꯑꯃꯅ, ꯇꯧꯒꯨꯝꯁꯤ ꯏꯇꯥꯎ, ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯀꯣꯛꯁꯦ ꯑꯣꯏꯅ ꯂꯥꯌꯦꯡꯊꯣꯛꯄꯤꯁꯦ꯫ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯏꯪꯅ ꯍꯤꯡꯅꯔꯤꯕꯁꯦ꯫ ꯑꯗꯣ ꯂꯩꯕꯥꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯂꯒ, ꯍꯦꯔꯥ ꯏꯇꯥꯎ, ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯗꯤ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯑꯗꯣ ꯆꯪꯉꯁꯤ ꯍꯥꯏꯔꯣ? ꯆꯪꯉꯁꯤ ꯏꯇꯥꯎ꯫ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯁꯒꯣꯜ ꯃꯊꯛꯇ ꯀꯥꯔꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗꯨ ꯌꯦꯡꯉꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯇꯥꯎ, ꯑꯥꯗ ꯌꯨꯝ ꯃꯊꯛꯇ ꯃꯩꯉꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯂꯤꯁꯦ ꯄꯥꯏꯈꯣꯝꯕ ꯅꯠꯇ꯭ꯔꯣ?" "ꯀꯗꯥꯏꯅꯣ ꯏꯇꯥꯎ? ꯑꯩꯗꯤ ꯎꯗꯦꯅꯦ." "ꯀꯣꯅꯨꯡꯒꯤ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯌꯦꯡꯉꯨ꯫ ꯑꯍꯥꯡꯕꯗ ꯃꯩ ꯄꯔꯦꯡ ꯁꯥꯅ ꯊꯥꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯤꯕꯁꯦ ꯎꯕ꯭ꯔꯥ? ꯑꯣ, ꯃꯇꯥꯏꯗ ꯐꯝꯂꯒ ꯀꯣꯏꯂꯩ ꯂꯩꯗꯅ ꯌꯦꯡꯂꯤꯁꯦ ꯎꯔꯦ꯫ ꯆꯦꯛꯄꯜꯁꯦ ꯆꯣꯡꯁꯤꯜꯂꯁꯤꯗꯅ ꯑꯗꯨꯗꯤ ꯏꯇꯥꯎ." ꯃꯣꯏ ꯑꯅꯤꯗꯨ ꯌꯣꯡꯗꯧꯅ ꯐꯟ ꯐꯟ ꯆꯣꯡꯁꯤꯟꯈꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄ ꯂꯩꯔꯝꯃꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯏꯈꯣꯝꯕꯗ, "ꯄꯥꯏꯈꯣꯝꯕ." ꯄꯥꯏꯈꯣꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯀꯅꯥꯅꯣ? ꯀꯅꯥꯅꯣ?" "ꯑꯩꯈꯣꯏꯅꯤ, ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ." ꯏꯃꯣꯝꯂꯩ ꯄꯜꯂꯛꯄꯗ ꯄꯥꯏꯈꯣꯝꯕ ꯋꯥꯈꯜ ꯈꯪꯏꯪ ꯏꯪꯉꯤ꯫ "ꯑꯣ, ꯅꯣꯏ ꯑꯅꯤꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯀꯥꯔꯛꯏꯅꯣ?" "ꯅꯞꯄꯒ ꯀꯥꯔꯛꯄꯅꯦ." "ꯐꯣꯡꯅ ꯑꯗꯨꯝ ꯆꯪꯍꯧ ꯌꯥꯗ꯭ꯔꯣ?" "ꯅꯤꯡꯊꯧ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯅꯪ ꯎꯅꯕ ꯂꯥꯛꯏꯁꯦ꯫ ꯅꯪ ꯏꯃꯣꯝꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ, ꯏꯃꯣꯝꯂꯩꯅ ꯅꯪ ꯎꯅꯅꯤꯡꯉꯤ ꯍꯥꯏ." ꯄꯥꯏꯈꯣꯝꯕꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ꯫ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯒꯨꯝ ꯂꯥꯟꯃꯤ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯄꯥꯏꯈꯣꯝꯕꯅ ꯈꯪꯕ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯊꯧꯔꯛꯏ꯫ ꯏꯃꯣꯝꯂꯩꯒꯤ ꯃꯅꯥꯛꯇꯅꯤ ꯄꯥꯏꯈꯣꯝꯕꯅ ꯇꯔꯪ ꯑꯃꯗ ꯐꯝꯂꯤꯕꯗꯣ꯫ ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯗ, "ꯄꯥꯏꯈꯣꯝꯕ, ꯅꯪ ꯋꯥꯈꯜꯗꯤ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯁꯦ?" ꯄꯥꯏꯈꯣꯝꯕꯗꯤ ꯏꯃꯣꯝꯂꯩꯗ ꯌꯦꯡꯂꯤꯉꯩ ꯏꯃꯣꯝꯂꯩꯅ ꯉꯥꯡꯂꯤꯕꯗꯨ ꯑꯃꯠꯇ ꯇꯥꯗꯕꯒ ꯃꯥꯟꯅꯔꯝꯂꯦ꯫ ꯄꯥꯏꯈꯣꯝꯕꯅ, "ꯀꯩ ꯍꯥꯏꯈꯤꯒꯦ ꯅꯪꯅ?" ꯏꯃꯣꯝꯂꯩꯗꯨ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯝ ꯇꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯦ." "ꯀꯩ ꯃꯇꯦꯡꯅꯣ ꯏꯃꯣꯝꯂꯩ? ꯑꯩꯗꯤ ꯄꯥꯡꯗꯣꯏꯒꯤ ꯁꯦꯝ ꯁꯥꯔ ꯂꯩꯔꯕꯅꯦ꯫ ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯏꯇꯣꯝꯇꯅ ꯁꯦꯝꯒꯠ ꯁꯥꯒꯠꯆꯕꯅꯦ꯫ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ ꯍꯨꯟꯕ, ꯆꯥꯅꯕ ꯃꯌꯥꯝ ꯄꯤꯕ, ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯂꯩꯕꯁꯤꯅ ꯑꯩꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯟꯁꯨ ꯇꯝꯂꯤꯕꯅꯤ꯫ ꯅꯣꯏ ꯏꯄꯥꯅꯗꯤ ꯃꯥꯒ ꯄꯨꯜꯂꯁꯦ ꯍꯥꯏ, ꯑꯩꯅꯗꯤ ꯄꯨꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯅꯤꯡꯊꯧꯒ ꯄꯨꯟꯈꯤꯕꯗ ꯇꯥꯏꯑꯣꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯅꯤ, ꯑꯄꯨꯅꯕ ꯑꯃꯗ ꯄꯨꯈ꯭ꯔꯅꯤ꯫ ꯉꯁꯤ ꯈꯛꯇꯗ ꯁꯤꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨ꯫ ꯉꯁꯤ ꯃꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅ ꯂꯩꯕꯥꯛ ꯑꯁꯦ ꯑꯍꯤꯡꯁꯦ ꯅꯤꯜꯂꯅꯤ꯫ ꯑꯗꯨꯒ ꯅꯣꯏ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯖꯒꯣꯏ ꯁꯥꯍꯧꯔꯤ ꯍꯥꯏꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯄꯥꯒ ꯄꯨꯜꯂꯒ ꯅꯪꯅ ꯂꯩꯕꯥꯛꯁꯦ ꯑꯗꯨꯝ ꯉꯥꯛꯄꯗꯤ?" "ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯤꯡꯊꯧꯒ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯈꯤꯗꯣꯏꯅꯤ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧꯃꯨꯛ ꯆꯥꯎꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯈꯤꯅꯤ꯫ ꯑꯩꯒꯤ ꯌꯥꯊꯪ ꯐꯥꯎꯕ ꯏꯜꯂꯛꯇꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯅꯤꯡꯊꯧꯅ ꯈꯨꯠꯁꯨꯃꯟ ꯄꯤꯒꯗꯧꯔꯤꯕꯅꯤ, ꯅꯤꯡꯊꯧꯅ ꯄꯨꯛ ꯊꯥꯛꯀꯗꯧꯔꯤꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯒꯤ ꯃꯔꯟ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ." "ꯑꯣ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯄꯥꯏꯈꯣꯝꯕ, ꯁꯤꯗ ꯅꯠꯇꯦ,
ꯂꯥꯟꯃꯤꯁꯤꯡꯁꯦ ꯂꯥꯟ ꯐꯥꯎ ꯇꯝꯕꯤꯈꯤꯗꯕ ꯌꯥꯏ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯂꯥꯟ ꯑꯃꯠꯇ ꯇꯥꯛꯇꯕ ꯃꯥꯜꯂꯤ꯫ ꯊꯥꯡ ꯐꯥꯎꯕ ꯆꯨꯝꯅ ꯌꯥꯟꯕ ꯍꯩꯇꯦ ꯍꯥꯏ꯫ ꯆꯨꯝꯃꯦ, ꯅꯪꯒꯤ ꯂꯥꯟꯃꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯑꯩ ꯐꯥꯎꯕ ꯀꯛꯆꯤꯡ ꯎꯕꯗ ꯀꯤ꯫ ꯑꯗꯣ ꯄꯥꯏꯈꯣꯝꯕ, ꯅꯪꯁꯨ ꯊꯥꯡ ꯌꯥꯟꯕꯒꯨꯝꯕꯗꯤ ꯈꯔ ꯇꯝꯁꯤꯟꯁꯤꯗꯅ꯫ ꯀꯅꯥꯅ ꯇꯝꯗꯣꯏꯕ? ꯑꯩꯒꯤ ꯂꯥꯟꯃꯤꯅ ꯇꯝꯗꯣꯏꯅꯦ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯅꯤꯡꯉꯥꯏ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯏꯃꯣꯝꯂꯩꯗ ꯌꯦꯡꯖꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯃꯣꯝꯂꯩꯗ ꯇꯜꯂꯦ, ꯇꯝꯂꯣꯏꯁꯤꯗ꯫ ꯏꯃꯣꯝꯂꯩ ꯌꯥꯝꯅ ꯁꯤꯡꯕ, ꯃꯤ ꯊꯦꯝꯕ ꯍꯩꯕ ꯅꯨꯄꯤꯅꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯃꯥꯅ ꯂꯥꯏꯅ ꯈꯪꯂꯦ꯫ ꯏꯃꯣꯝꯂꯩꯅ ꯑꯃꯨꯛ ꯁꯥꯎꯈꯤ ꯇꯥꯔꯦ꯫ ꯊꯕꯛꯀ ꯂꯣꯏꯅ ꯃꯊꯪꯈ ꯑꯣꯜꯂꯅꯤ꯫ ꯑꯩꯅ ꯇꯝꯃꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯏꯃꯣꯝꯂꯩꯅ ꯃꯍꯧꯁꯥꯗꯒꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯄꯥꯏꯈꯣꯝꯕꯅ ꯏꯃꯣꯝꯂꯩꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ꯫ ꯃꯔꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯅꯤ ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯦꯡ ꯂꯥꯏꯅ ꯐꯪꯅꯤ ꯈꯟꯕꯒꯤ ꯂꯥꯟꯃꯤ ꯊꯥꯔꯒ ꯈꯨꯗꯛꯇ ꯀꯧꯔꯤꯕꯗꯣ꯫ ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯗ, ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯣꯏꯗ ꯀꯣꯅꯨꯡꯗ ꯇꯣꯏꯅ ꯂꯥꯛꯑꯔꯣꯏꯒꯦ꯫ ꯅꯣꯏ ꯏꯄꯥꯗꯣ ꯈꯔ ꯋꯥꯔꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯐꯨꯗꯤ ꯐꯨꯅꯨꯍꯦ, ꯃꯁꯥ ꯌꯥꯝ ꯁꯣꯟꯕꯅꯦ꯫ ꯑꯩꯗꯤ ꯄꯥꯡ ꯇꯤꯡꯉꯒ ꯐꯨꯗꯠꯀꯦ ꯁꯤꯅꯤ ꯈꯜꯂꯤꯁꯦ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯍꯣꯏꯗ ꯏꯆꯦ, ꯁꯤꯗꯣꯛꯈ꯭ꯔꯒꯅ ꯄꯥꯏꯈꯣꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂ ꯂꯣꯏꯔꯦ꯫ ꯀꯥꯏꯗꯩꯅꯣꯍꯦ, ꯏꯁ, ꯅꯤꯡꯊꯧ ꯑꯣꯏꯕ ꯀꯤꯌꯦꯗꯤ꯫ ꯃꯌꯥꯝ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯏꯃꯣꯝꯂꯩꯅ, ꯍꯌꯦꯡꯋꯥꯏ ꯅꯣꯏ ꯕꯥꯖꯤꯅ ꯁꯤꯈ꯭ꯔꯒ ꯀꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯍꯧꯗꯣꯏꯕꯗꯨꯗꯤ? ꯅꯪ ꯑꯣꯏꯖꯧ꯫ ꯏꯁ, ꯅꯨꯄꯤꯅ ꯅꯤꯡꯊꯧ ꯑꯣꯏꯅꯕ꯭ꯔꯅꯦ? ꯌꯥꯝ ꯑꯣꯏꯅꯕꯅꯤꯉꯣ꯫ ꯃꯌꯥꯝꯗꯣ ꯋꯥ ꯑꯃꯨꯛ ꯅꯣꯛꯏ꯫ ꯏꯃꯣꯝꯂꯩꯅ ꯈꯜꯂꯦ, ꯀꯌꯥꯗ ꯄꯪꯉꯤꯅꯣ ꯌꯦꯡꯉꯣ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ꯫ ꯃꯕꯨꯛ ꯐꯕꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯆꯝꯕꯖꯥꯠꯅꯤ꯫ ꯃꯁꯥꯗ ꯑꯣꯏꯖꯕ ꯊꯤꯕ ꯍꯥꯏꯕꯁꯤꯃ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯥꯒꯨꯝꯕꯁꯤꯅꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯗꯕꯗꯤ꯫ ꯁꯤꯡꯅꯕ ꯈꯔ ꯈꯔ ꯇꯥꯛꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯏꯪ ꯇꯞꯆꯔꯕꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯏꯃꯣꯝꯂꯩꯒꯤ ꯈꯣꯟꯖꯦꯜ ꯁꯛꯇꯝꯅ ꯇꯔꯪ ꯉꯩꯍꯥꯛ ꯆꯠꯆꯕꯒꯤ ꯋꯥꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯆꯥꯎꯅ ꯄꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯏꯃꯣꯝꯂꯩꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯇꯧꯕꯤꯃꯟ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤ ꯈꯔ ꯈꯔ ꯎꯠꯂꯦ꯫ ꯏꯃꯣꯝꯂꯩꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯤ ꯏꯃꯣꯝꯂꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯄꯥꯏꯈꯣꯝꯕꯗ, ꯏꯕꯨꯡꯉꯣ, ꯕꯥꯖꯤ, ꯀꯗꯥꯏꯗꯅꯣꯅꯦ ꯅꯪꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯆꯦꯡ ꯐꯧ ꯆꯥꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯄꯣꯠ ꯃꯄꯣꯠ ꯍꯣꯜꯂꯤꯕꯗꯨꯕꯣ? ꯕꯥꯖꯤ, ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅꯀꯣ ꯕꯥꯖꯤꯁꯦ ꯁꯤꯕ ꯅꯥꯏꯗꯅꯕ ꯂꯥꯏ ꯌꯥꯝꯅ ꯈꯨꯔꯨꯝꯅꯔꯤ꯫ ꯑꯗꯨꯒꯤ ꯃꯣꯏꯅ ꯂꯥꯏꯗ ꯀꯠꯅꯕ ꯂꯥꯏꯁꯪꯅ ꯊꯤꯜꯂꯤꯅꯤ꯫ ꯑꯋꯣꯏꯒꯤꯔꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯦ, ꯑꯗꯨꯗꯤ ꯍꯩꯔꯥ ꯂꯐꯣꯏ ꯁꯪꯒꯣꯝ ꯐꯖꯅ ꯀꯠꯍꯜꯂꯨ ꯍꯩ꯫ ꯃꯣꯏꯅ ꯑꯄꯥꯝꯕ ꯀꯣꯅꯨꯡꯁꯤꯗꯒꯤ ꯍꯣꯜꯂꯨ꯫ ꯉꯔꯥꯡꯇꯁꯨ ꯈꯣꯏꯃꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯌꯥꯆꯧꯕꯅ ꯐꯧ ꯆꯦꯡ ꯍꯋꯥꯏ ꯁꯒꯣꯜ ꯒꯥꯔꯤ 100 ꯊꯤꯜꯂꯝꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯒꯣꯜ ꯒꯥꯔꯤ 10 ꯍꯣꯜꯂꯨ꯫ ꯌꯥꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯃꯄꯣꯛ 10ꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯛꯍꯟꯕꯤꯅꯕ ꯃꯁꯤꯡ ꯍꯦꯟꯅ ꯍꯦꯟꯅ ꯈꯨꯔꯨꯝꯕꯤꯌꯨ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯕꯥꯖꯤ, ꯑꯩ ꯍꯥꯏꯒꯦ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯩ ꯏꯕꯨꯡꯉꯣ, ꯂꯥꯟꯃꯤ ꯌꯥꯎꯅꯦ꯫ ꯃꯇꯣꯝꯇ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯋꯥꯔꯅꯤꯅꯦ ꯅꯪꯕꯣ꯫ ꯏꯍꯦ, ꯇꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯁꯤꯕꯣ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯁꯒꯣꯜ ꯒꯥꯔꯤ 10ꯃꯨꯛꯇꯨꯒ ꯏꯃꯣꯝꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ, ꯑꯣ, ꯑꯩꯅ ꯁꯤꯗ꯭ꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕꯒꯤ ꯑꯣꯏꯔꯦꯀꯣ, ꯂꯌꯥꯝꯅ ꯆꯥꯟꯕꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯏꯃꯣꯝꯂꯩꯒꯤ ꯂꯝ ꯁꯔꯨꯛ ꯑꯣꯏꯕ ꯁꯟꯖꯥꯕꯨꯡ ꯑꯃꯗ ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯗꯨ ꯇꯦꯟ ꯀꯥꯞꯄ ꯇꯝꯕꯤꯔꯤ꯫ ꯃꯆꯨ ꯀꯌꯥꯒꯤ ꯁꯒꯣꯜꯁꯤꯡ, ꯃꯁꯥ ꯅꯥꯟꯕ ꯁꯒꯣꯜ 1,000-2,000ꯁꯨ ꯁꯖꯤꯛ ꯆꯥꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯏꯃꯣꯝ, ꯀꯩꯗꯧꯔꯦ ꯄꯥꯏꯈꯣꯝꯕ, ꯋꯥꯔꯕꯣ? ꯋꯥꯔꯦꯁꯤꯗꯤ, ꯀꯣꯛꯀ ꯂꯣꯏ ꯆꯤꯛꯏ, ꯃꯤꯠ ꯅꯥ ꯃꯁꯨꯝ ꯎꯏꯁꯤꯜꯂꯒ ꯃꯄꯥ ꯂꯧꯔꯒ ꯀꯥꯞꯃꯟꯗꯅ꯫
ꯇꯦꯟ ꯃꯔꯨꯀꯁꯦ ꯇꯔꯨꯛ ꯊꯣꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯋꯣ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯣꯛ ꯑꯃ ꯁꯥꯟꯅꯔꯤ꯫ ꯏꯃꯣꯝ, ꯊꯥꯡ ꯑꯣꯏꯅ ꯇꯝꯕꯤꯌꯨ꯫ ꯏꯃꯣꯝꯂꯩꯗꯨ ꯍꯥꯏꯐꯦꯠ ꯂꯣꯟꯅ ꯅꯣꯛꯂꯒ ꯄꯥꯏꯈꯣꯝꯕꯗ, ꯑꯍꯝ, ꯅꯪꯕꯨ ꯊꯥꯡꯁꯦ ꯊꯥꯡꯒꯠꯄ ꯉꯝꯒꯗ꯭ꯔꯅꯦ? ꯀꯌꯥꯝ ꯂꯨꯝꯒꯦ ꯍꯥꯏꯁꯤꯕꯣ? ꯄꯥꯏꯔꯒ ꯌꯦꯡꯉꯨꯗꯅ꯫ ꯄꯥꯏꯒꯅꯤ, ꯑꯗꯨꯒ ꯐꯗ꯭ꯔꯠ ꯍꯥꯏꯗꯠꯀꯦ꯫ ꯍꯥꯏꯗꯠꯀꯗꯕꯅꯤ ꯍꯦꯛꯇ꯫ ꯑꯗꯨꯗꯤ ꯊꯥꯡꯗꯣ ꯄꯥꯏꯈꯠꯂꯣ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯔꯦ꯫ ꯏꯃꯣꯝꯂꯩꯅ, ꯀꯩꯅꯣ ꯄꯥꯏꯈꯣꯝꯕ, ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯁꯤꯗ ꯍꯨꯃꯥꯡ ꯇꯥꯏꯁꯤꯅ? ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯏꯁꯥ ꯁꯥꯏ ꯏꯃꯣꯝꯂꯩ꯫ ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯊꯥꯡ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗꯨ ꯇꯥꯛꯄꯤꯔꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯁꯣꯝꯗꯗꯤ ꯊꯃꯣꯏꯗꯨ ꯍꯩꯅꯧ ꯃꯨꯟꯕꯗꯧꯅ ꯃꯨꯜꯂꯦ꯫ ꯀꯦꯜꯂꯛꯇꯦ ꯍꯥꯏꯕ ꯈꯛꯇ ꯉꯥꯏꯔꯤ꯫ ꯏꯃꯣꯝꯂꯩꯒꯤ ꯈꯨꯠꯅ ꯄꯥꯏꯔꯛꯄꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ꯫ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇꯒꯤ ꯆꯤꯟꯊꯔꯛꯄ ꯍꯨꯃꯥꯡꯁꯤꯡꯗꯨꯅ ꯏꯃꯣꯝꯂꯩꯒꯤ ꯃꯈꯨꯠꯇ ꯇꯞ ꯇꯥꯏ꯫ ꯏꯃꯣꯝꯂꯩꯅ, ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ, ꯍꯥ ꯄꯥꯏꯈꯣꯝꯕ? ꯄꯥꯏꯈꯣꯝꯕ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯤ, ꯑꯗꯨꯒ ꯏꯃꯣꯝꯂꯩꯗ ꯄꯥꯈꯠꯅ ꯀꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯏꯁꯥ ꯌꯥꯝ ꯅꯤꯛꯏ꯫ ꯀꯩꯒꯤ ꯅꯤꯛꯏꯅꯣ? ꯁꯤꯗꯤ ꯂꯥꯟ ꯅꯠꯇꯤꯌꯦ, ꯃꯤ ꯍꯥꯠꯄꯁꯨ ꯅꯠꯇꯤꯌꯦ, ꯊꯥꯡ ꯄꯥꯏꯕ ꯇꯝꯕ ꯈꯛꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯌꯥꯝ ꯀꯤ꯫ ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ꯫ ꯊꯥꯡ ꯄꯥꯏꯕ ꯐꯥꯎ ꯀꯤꯔꯗꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯤ ꯀꯃꯥꯏꯅ ꯐꯪꯗꯣꯏꯕ ꯍꯥ? ꯑꯄꯥꯝꯕ ꯅꯨꯄꯤꯅ ꯊꯥꯡ ꯇꯝꯕꯩ ꯁꯣꯏꯔꯦ, ꯍꯪ꯫ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯄꯥꯏꯈꯣꯝꯕ? ꯀꯩꯝ ꯍꯥꯏꯈꯤꯗꯦ꯫ ꯑꯔꯥꯞꯄꯗ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤ ꯑꯃ ꯁꯒꯣꯜ ꯇꯣꯡꯂꯒ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯥꯟꯃꯤꯗꯨꯅ ꯏꯃꯣꯝꯂꯩꯗ, ꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯦ ꯇꯥꯗ? ꯑꯋꯥꯡ ꯊꯪꯕꯒꯤ ꯃꯤꯔꯦꯞ 50 ꯍꯦꯟꯅ ꯋꯥꯡꯕ ꯆꯦꯛꯄꯟꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ ꯁꯥꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯈꯔ ꯍꯧꯅ ꯈꯣꯡꯖꯤꯜꯂꯝꯕꯒꯤ ꯃꯈꯣꯟ ꯉꯔꯥꯡ ꯑꯍꯤꯡ ꯇꯥꯏ ꯍꯥꯏ꯫ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯅꯦ ꯇꯥꯗ? ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯏꯕꯦꯝꯃ꯫ ꯃꯥꯂꯦꯝꯁꯤꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯅꯣꯡꯁꯥ ꯀꯩꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯁꯥ ꯀꯌꯥ ꯂꯩ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯀꯩ ꯇꯥꯟꯕ ꯍꯩꯕ ꯁꯗꯥꯟꯂꯣꯏ ꯂꯥꯟꯃꯤꯁꯤꯡ ꯆꯦꯛꯄꯟꯗꯨꯒꯤ ꯋꯥꯡꯃꯗ ꯊꯥꯗꯣꯛꯎ꯫ ꯀꯩ ꯐꯥꯕꯁꯤꯡꯗꯨꯁꯨ ꯊꯥꯗꯧ꯫ ꯐꯅꯤ ꯏꯕꯦꯝꯃ꯫ ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯉꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯌꯥꯝꯅ ꯀꯤꯅ, ꯀꯩ ꯁꯥ ꯑꯣꯏꯖꯥꯠꯅꯣ ꯃꯥ ꯍꯥꯏꯗꯣ? ꯃꯤ ꯆꯥꯕ ꯁꯥ ꯑꯣꯏꯖꯥꯠꯂꯥ? ꯎꯗꯗꯤ ꯈꯪꯉꯣꯏꯌꯦ, ꯆꯠꯂꯨꯁꯤꯔꯥ? ꯄꯥꯏꯈꯣꯝꯕꯗꯨ ꯀꯤꯁꯨ ꯀꯤꯔꯤ, ꯑꯗꯨꯒ ꯏꯃꯣꯝꯂꯩꯒ ꯂꯣꯏꯅꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯁꯨ ꯏꯃꯣꯝꯂꯩꯅ ꯈꯪꯂꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯑꯧ, ꯍꯣꯏ, ꯑꯗꯣ ꯑꯩ ꯌꯣꯠꯀꯤ ꯐꯨꯔꯤꯠ ꯑꯃꯗꯤ ꯂꯤꯠꯀꯦꯀꯣ? ꯂꯤꯠꯂꯣ, ꯑꯗꯣ ꯀꯤꯒꯅꯨ, ꯀꯩꯝ ꯇꯧꯔꯣꯏꯌꯦ, ꯁꯤꯔꯁꯨ ꯑꯃꯨꯛꯇꯪꯅꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯏꯃꯣꯝꯂꯩꯗ ꯀꯤꯅ ꯌꯦꯡꯂꯤ꯫ ꯆꯦꯛꯄꯟ ꯃꯊꯛꯀꯤ ꯄꯥꯛ ꯆꯥꯎꯔꯕ ꯂꯝꯕꯤꯗꯨꯗꯅꯤ ꯏꯃꯣꯝꯂꯩꯒ ꯄꯥꯏꯈꯣꯝꯕꯒꯅ ꯂꯦꯞꯂꯒ ꯃꯄꯥꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯤꯕꯗꯨ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯃꯣꯝꯂꯩꯗ, ꯏꯃꯣ, ꯁꯤꯒꯤ ꯆꯦꯛꯄꯜ ꯋꯥꯡꯃꯁꯦ ꯃꯤꯒꯤ ꯂꯝꯂꯣ? ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤꯅꯤ꯫ ꯆꯦꯛꯄꯟꯁꯤꯅ ꯌꯦꯛꯅꯕ ꯆꯪꯂꯛꯄ ꯉꯝꯗꯅꯕ ꯈꯥꯕꯅꯤ꯫ ꯑꯣ, ꯋꯥꯡꯃꯗꯤ ꯐꯖꯅ ꯋꯥꯡꯉꯤ꯫ ꯁꯤꯗꯩ ꯃꯤꯒ ꯇꯥꯔꯗꯤ ꯄꯨꯝꯇꯣꯏ ꯇꯣꯏꯔꯅꯤ꯫ ꯇꯨ, ꯂꯥꯟꯃꯤ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯏꯃꯣ꯫ ꯃꯈꯥꯗ ꯊꯣꯡ ꯑꯆꯧꯕ ꯄꯥꯟꯕꯅꯤ, ꯑꯗꯨꯗꯩ ꯊꯣꯛꯏꯅꯤ꯫ ꯂꯥꯟꯃꯤ 500ꯃꯨꯛ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯆꯦꯛꯄꯜꯒꯤ ꯋꯥꯡꯃꯗ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯀꯔꯤꯕꯨ ꯑꯣꯏꯔꯝꯗꯣꯏꯅꯣ ꯏꯇꯥꯎ? ꯏꯆꯟ ꯏꯃꯣꯝꯂꯩꯒꯤ ꯅꯣꯡꯁꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯣꯏꯔꯖꯥꯠꯂꯥ? ꯃꯥꯅ ꯅꯣꯡꯁꯥꯁꯦ ꯐꯥꯔꯒ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯍꯦ, ꯑꯁꯤ ꯅꯣꯡꯁꯥꯁꯤꯗꯤ ꯏꯃꯣꯝꯂꯩꯒꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ꯫ ꯅꯠꯇꯦꯍꯦ, ꯂꯩꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯉꯥꯡ ꯉꯥꯡꯅꯔꯤꯉꯩ ꯃꯣꯏꯅ ꯆꯠꯂꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯃꯅꯨꯡꯗꯨ ꯉꯪꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯎꯃꯥꯏꯕꯤꯒꯨꯝ ꯁꯠ ꯄꯥꯏꯈꯠꯂꯦ꯫ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯎꯆꯤ 50-60ꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯄꯨꯡꯉꯛ ꯉꯛꯅꯩ꯫ ꯏꯃꯣꯝꯂꯩꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯇꯔꯪ ꯆꯠꯇꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯎꯆꯤꯁꯤꯡꯗꯨ ꯂꯥꯟꯃꯤ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯏ꯫
ꯂꯥꯟꯃꯤꯁꯤꯡꯗꯨ ꯎꯆꯤꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯂꯤꯠ-ꯂꯤꯠꯇꯅ ꯆꯦꯜꯂꯤ꯫ ꯎꯆꯤꯁꯤꯡꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯧꯗꯣꯡꯅ ꯎꯆꯤ ꯇꯥꯟꯅꯕꯒꯨꯝ ꯇꯥꯟꯅꯩ꯫ ꯆꯦꯛꯄꯜ ꯃꯊꯛꯇ ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯨꯕꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄ ꯅꯨꯄꯥ ꯍꯥꯏꯕꯗꯨꯅꯤ, ꯃꯁꯛꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯤꯌꯦ꯫ ꯂꯥꯟꯃꯤꯁꯥ, ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ꯫ ꯏꯃꯣꯝꯂꯩꯗꯨ ꯃꯥꯒꯤ ꯅꯣꯡꯁꯥꯗꯨ ꯀꯧꯏ꯫ ꯏꯃꯣꯝꯂꯩꯅ ꯃꯥꯒꯤ ꯅꯣꯡꯁꯥꯗꯨ ꯃꯤꯅꯨꯕꯤ ꯍꯥꯏꯅ ꯀꯧꯖꯕꯅꯤ꯫ ꯍꯣ ꯃꯤꯅꯨꯕꯤ! ꯃꯤꯀꯨꯞ ꯐꯥꯗꯦ ꯆꯥꯎ ꯁꯥꯡꯂꯕ ꯅꯣꯡꯁꯥꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯃꯣꯝꯂꯩ ꯅꯣꯡꯁꯥꯗꯨ ꯇꯣꯡꯂꯒ ꯋꯥꯡꯈ꯭ꯔꯕ ꯆꯦꯛꯄꯜ ꯃꯈꯥꯗꯨꯗ ꯆꯣꯡꯊꯈꯤ꯫ ꯅꯣꯡꯁꯥꯗꯨ ꯎꯆꯤ ꯃꯔꯛꯇ ꯆꯥꯎꯔꯕ ꯃꯈꯣꯡꯗꯨꯅ ꯃꯀꯣꯜ ꯍꯧꯅ ꯗꯨꯞ ꯂꯥꯎꯅ ꯇꯥꯏ꯫ ꯅꯣꯡꯁꯥꯗꯨ ꯎꯆꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯀꯟꯅ ꯉꯪꯏ꯫ ꯎꯆꯤꯁꯤꯡꯗꯨ ꯆꯞ-ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯏꯃꯣꯝꯂꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯆꯦ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ?" ꯂꯥꯟꯃꯤ, "ꯇꯥꯛꯄꯤꯌꯨ ꯏꯆꯦ." ꯂꯤꯟꯅ ꯀꯤꯕꯁꯦ ꯀꯔꯤꯅꯣ?" "ꯎꯃꯥꯏꯕꯤꯅꯤ ꯏꯆꯦ." "ꯍꯪꯉꯣꯏꯅ ꯀꯤꯕꯁꯦ ꯀꯔꯤꯅꯣ?" "ꯍꯪꯉꯣꯏꯅꯤ ꯏꯆꯦ." "ꯏꯍꯦ, ꯁꯣꯏꯔꯦ ꯂꯤꯟꯅꯤ." "ꯎꯆꯤꯅ ꯀꯤꯕꯗꯤ?" "ꯍꯧꯗꯣꯡꯅꯤ ꯏꯆꯦ." "ꯑꯗꯨꯗꯤ ꯑꯩꯅ ꯇꯣꯡꯉꯤꯁꯦ ꯀꯩꯅꯣ?" "ꯑꯗꯨꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯃꯌꯥꯝ ꯂꯣꯏ ꯎꯅꯔꯦꯁꯤꯗꯤ ꯏꯆꯦ." ꯂꯥꯟꯃꯤ ꯑꯃꯅ, "ꯏꯕꯦꯝꯃꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯩꯈꯣꯏ ꯈꯪꯏ꯫ ꯍꯩ ꯂꯥꯟꯃꯤꯁꯥ, ꯁꯥꯔꯪꯗꯒꯤ ꯀꯩꯁꯤꯡꯗꯨ ꯂꯣꯏꯅ ꯊꯥꯗꯣꯔꯛꯎ ꯊꯨꯅ." "ꯐꯅꯤ ꯏꯌꯥꯝꯕ." ꯁꯥꯔꯪꯗꯒꯤ ꯀꯩ 100-200 ꯊꯥꯗꯣꯔꯛꯏ꯫ ꯎꯆꯤꯁꯤꯡꯗꯨꯒ ꯀꯩꯁꯤꯡꯗꯨꯒ ꯆꯤꯛꯈꯥꯏꯅꯔꯛꯏ꯫ ꯁꯥ ꯀꯩ ꯐꯥꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯎꯆꯤꯁꯤꯡꯗꯨꯗ ꯃꯣꯏ 2-2 ꯇꯣꯡꯁꯤꯜꯂꯒ ꯇꯥꯁꯤꯡꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡꯗꯨꯗ ꯖꯣꯕꯖꯥ ꯊꯤꯟꯖꯤꯜꯂꯤ꯫ ꯎꯆꯤ ꯑꯃꯗ ꯀꯩ 3-3 ꯆꯣꯡꯁꯤꯟꯗꯅ ꯂꯥꯛꯏ꯫ ꯏꯃꯣꯝꯂꯩꯗꯨ ꯆꯦꯛꯄꯜꯗ ꯌꯦꯡꯈꯠꯂꯛꯄꯗ ꯄꯥꯏꯈꯣꯝꯕꯗꯨ ꯆꯦꯛꯄꯜꯒꯤ ꯃꯊꯛꯇꯒꯤ ꯏꯃꯣꯝꯂꯩꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯪꯈꯠꯂꯒ ꯌꯦꯡꯂꯤ꯫ ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯗ ꯁꯥꯎꯔꯒ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯤ꯫ "ꯅꯪ ꯍꯣꯔꯦꯟ ꯎꯆꯤ ꯄꯤꯖꯒꯦ ꯌꯦꯡꯉꯨ." ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ, "ꯃꯥꯏꯁꯦ, ꯑꯩ ꯀꯨꯝꯗꯔꯛꯀꯅꯨ ꯍꯥꯏꯔꯤ ꯃꯥꯜꯂꯦ." ꯄꯥꯏꯈꯣꯝꯕꯗꯨ ꯃꯈꯥꯗ ꯀꯩꯒ ꯎꯆꯤꯒ ꯇꯧꯅꯔꯤꯕ ꯂꯥꯟꯗꯨ ꯌꯦꯡꯂꯒ ꯃꯌꯥꯗꯨ ꯀꯥꯔꯤ꯫ ꯎꯆꯤ ꯃꯌꯥꯝꯗꯨꯁꯨ ꯊꯥꯡ ꯃꯈꯨꯜ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯃꯁꯥꯁꯤꯡꯗꯨꯁꯨ ꯇꯥ ꯃꯆꯤ ꯉꯥꯛꯇ ꯌꯨꯡꯂꯤ꯫ ꯀꯩꯁꯤꯡꯗꯨꯅ ꯇꯥꯟꯅꯗꯅ ꯆꯤꯛꯄꯗ ꯃꯐꯝꯗꯨꯁꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯏꯃꯣꯝꯂꯩꯁꯨ ꯃꯈꯨꯠꯇꯨ ꯃꯔꯦꯡ ꯆꯠꯂ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯇꯦꯟꯗꯨ ꯁꯠꯇꯣꯛꯂꯒ ꯑꯃꯨꯛꯇꯗ ꯇꯦꯟ ꯃꯔꯨ 10 ꯍꯥꯞꯂꯒ ꯎꯆꯤꯁꯤꯡꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯀꯥꯞꯁꯤꯟꯈꯤ꯫ ꯎꯆꯤ 7-9 ꯗꯝ ꯂꯥꯎꯅ ꯇꯨꯏ꯫ ꯂꯥꯟꯃꯤ ꯑꯃꯅ ꯏꯃꯣꯝꯂꯩꯗ, "ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯏꯆꯦ ꯉꯁꯤꯅ?" ꯄꯥꯏꯈꯣꯝꯕꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯄꯗ ꯆꯨꯍꯤ ꯈꯣꯍꯤ, ꯎꯆꯤꯒꯤ ꯃꯆꯤꯟꯖꯥꯛ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒꯤꯅꯤ꯫ "ꯎꯆꯤꯁꯤꯡꯁꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯣ?" "ꯃꯇꯝꯒꯤ ꯃꯔꯦꯞꯅꯤ꯫ ꯆꯍꯤ 1000 ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯔꯦꯞ ꯂꯣꯏꯅ ꯍꯟꯊꯈꯤꯕꯁꯨ ꯌꯥꯏ꯫ ꯈꯨꯕꯤ-ꯃꯨꯛꯇ ꯆꯥꯎꯕꯁꯨ ꯌꯥꯏ." "ꯆꯨꯝꯃꯦ, ꯏꯆꯦꯒꯤ ꯅꯣꯡꯁꯥꯁꯤꯁꯨ ꯑꯩꯒꯨꯝꯕ 10 ꯇꯣꯡꯕ ꯌꯥꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯂꯥꯟꯃꯤ, ꯎꯆꯤꯁꯤꯡꯁꯦ ꯀꯩꯒꯤ ꯁꯥꯗꯣꯡ ꯑꯣꯏꯍꯜꯂꯣ, ꯑꯩ ꯀꯥꯈꯠꯂꯦꯀꯣ." ꯏꯃꯣꯝꯂꯩꯗꯨ ꯅꯣꯡꯁꯥꯗꯨꯒ ꯄꯨꯜꯂꯞ ꯆꯦꯛꯄꯜꯗ ꯆꯣꯡꯈꯠꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯥꯟꯃꯤ ꯈꯔꯅ ꯀꯩꯁꯤꯡꯒꯤ ꯆꯥꯅꯕ ꯁꯥꯔꯪꯗ ꯎꯆꯤꯁꯤꯡꯗꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯊꯥꯔꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯕ ꯏꯃꯣꯝꯂꯩꯒꯤ ꯂꯝꯄꯥꯛꯇꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯏꯃꯣꯝꯂꯩ ꯄꯥꯏꯈꯣꯝꯕ ꯄꯨꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡ ꯃꯊꯛꯇꯒꯤ ꯏꯃꯣꯝꯂꯩꯒꯤ ꯌꯨꯝꯂꯣꯝꯗ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯅ ꯌꯦꯡꯂꯤ꯫ "ꯉꯁꯤꯗꯤ ꯏꯕꯦꯝꯃꯒꯤ ꯁꯅꯥ ꯁꯪꯒꯥꯏꯁꯤ ꯂꯥꯡꯈ꯭ꯔꯦꯗ꯫ ꯃꯩꯒꯤ ꯇꯦꯟꯒꯁꯨ ꯌꯥꯝ ꯀꯥꯞꯈꯠꯂꯤꯅꯦ, ꯌꯦꯡꯕꯗ ꯐꯖꯩꯅꯦ꯫ ꯑꯩꯕꯨ ꯑꯩꯈꯣꯏ ꯄꯥꯏꯈꯣꯝꯕꯒ ꯍꯥꯏꯐꯦꯠ ꯆꯠꯂꯨ ꯐꯗꯣꯏꯔꯥ? ꯄꯥꯏꯈꯣꯝꯕꯗꯤ ꯏꯃꯣꯝꯂꯩꯕꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ, ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ." ꯅꯤꯡꯊꯧꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ, "ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ?" ꯀꯥ ꯃꯅꯨꯡꯗꯒꯤ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯣꯟ ꯁꯥꯔꯒ, "ꯍꯣ ꯇꯨꯝꯕ ꯊꯨꯒꯥꯏꯕꯤꯔꯛꯀꯅꯣ, ꯇꯨꯃꯤꯟꯅ ꯇꯨꯝꯃꯣ." ꯄꯨꯟꯁꯤꯗ ꯇꯥꯗ꯭ꯔꯤꯕ ꯄꯥꯎꯈꯨꯝ ꯑꯃ ꯐꯪꯉꯤꯗ꯫ ꯑꯩꯈꯣꯏ ꯄꯥꯏꯈꯣꯝꯕꯁꯤꯕꯨ ꯁꯥꯊꯤꯕꯒ
ꯍꯧꯔꯕ ꯖꯥꯠꯂꯥ? ꯃꯥ ꯁꯥꯊꯤꯍꯟꯕ ꯌꯥꯗꯦ. ꯀꯛꯆꯦꯡ ꯎꯕꯗ ꯀꯤꯕꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯗꯕ ꯌꯥꯗꯦ. ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯣꯏ ꯍꯥꯏꯔꯛꯀꯗꯣꯏꯅꯤ. ꯀꯥꯟꯅꯗꯦ. ꯏꯇꯣꯝ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ. ꯅꯤꯡꯊꯧꯅ ꯑꯃꯨꯛ, ꯍꯣ ꯐꯔꯦ ꯐꯔꯦ. ꯑꯗꯣ ꯅꯪ ꯁꯥꯊꯤꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ. ꯃꯅꯨꯡꯗꯒꯤ ꯂꯥꯟꯃꯤꯗꯨꯅ, ꯏꯕꯣ ꯅꯪ ꯑꯃ ꯍꯩꯕꯤ ꯇꯪꯈꯥꯏ ꯃꯔꯛꯇ ꯆꯣꯡꯊꯍꯅꯤ ꯌꯦꯡꯉꯨ. ꯁꯣꯝꯗ ꯏꯃꯣꯏꯅꯨꯒꯤ ꯌꯨꯝꯒꯤ ꯂꯝꯄꯥꯛꯇ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯀꯣꯅꯨꯡꯗꯒꯤ ꯄꯨꯔꯛꯄ ꯁꯟ ꯏꯔꯣꯏ ꯑꯣꯛꯁꯤꯡꯗꯨ ꯁꯦꯝ ꯁꯥꯗꯅ ꯀꯟꯅ ꯊꯣꯡꯅꯕ ꯂꯥꯛꯅꯔꯤ. ꯈꯥꯡ 100-200 ꯊꯥꯡꯒꯠꯂꯤ. ꯅꯥꯀꯟ ꯑꯃꯗꯅ ꯑꯣꯛ ꯃꯄꯨꯝ 50-60 ꯃꯩꯗ ꯂꯦꯡꯂꯒ ꯌꯥꯏꯔꯤ. ꯄꯥꯏꯈꯣꯝꯕꯒ ꯏꯃꯣꯝꯂꯩꯒꯁꯨ ꯐꯝꯂꯒ ꯌꯦꯡꯂꯤ. ꯃꯣꯏ ꯑꯅꯤ ꯉꯥꯛꯄ ꯂꯥꯟꯃꯤ ꯑꯃꯅ, ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯥ ꯌꯦꯡꯕ ꯍꯩꯅꯗꯕ ꯂꯥꯟꯃꯤ ꯌꯥꯎꯔꯦꯕꯣ. ꯅꯤꯡꯊꯧ ꯂꯝꯉꯥꯛꯄ ꯃꯥꯟꯕ ꯌꯥꯎꯔꯦ. ꯌꯥꯝꯅꯁꯨ ꯄꯤꯖꯃꯟꯈ꯭ꯔꯦ. ꯃꯣꯏꯁꯤꯡꯁꯦ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯍꯜꯂꯒ ꯊꯝꯃꯁꯦ. ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯏ. ꯏꯆꯦ, ꯅꯤꯡꯊꯧ ꯂꯝꯉꯥꯛꯄ ꯂꯦꯡꯂꯛꯂꯤ. ꯄꯥꯏꯈꯣꯝꯕꯅ, ꯑꯣ, ꯇꯧꯔꯦ. ꯂꯥꯡꯕ ꯆꯣꯡꯕ ꯎꯕ ꯇꯥꯕ ꯌꯥꯗꯕꯅꯤ ꯏꯃꯣꯝꯂꯩ. ꯑꯩ ꯃꯥꯏ ꯈꯨꯝꯖꯤꯜꯂꯦꯀꯣ ꯃꯌꯥꯝ. ꯍꯣꯏ, ꯐꯖꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯌꯣ. ꯃꯥꯏ ꯃꯔꯜꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ. ꯃꯁꯥ ꯈꯪꯗꯕꯩ ꯋꯥꯅꯤ. ꯍꯣꯏ, ꯃꯁꯥꯏ ꯃꯔꯜ ꯑꯃꯨꯛ ꯅꯤꯔꯒ ꯆꯥꯕ ꯂꯥꯛꯏ. ꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇꯅꯤ ꯃꯈꯣꯡꯅ ꯂꯥꯛꯂꯤꯕꯗꯣ. ꯊꯣꯡꯒꯥꯟꯗꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯏꯃꯣꯝꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯅꯤꯡꯊꯧ ꯃꯅꯥꯇꯣꯟꯗꯨ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ, ꯃꯅꯝꯁꯤꯗꯤ ꯀꯔꯤ ꯀꯔꯤꯅꯣꯅꯦ ꯊꯣꯡꯂꯤꯕꯁꯤꯡꯁꯤꯕꯨ ꯏꯕꯦꯝꯃ? ꯏꯃꯣꯝꯂꯩꯅ, ꯎꯆꯤꯅꯤ ꯏꯅꯤꯡꯊꯧ. ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯅꯣꯛꯏ. ꯄꯥꯏꯈꯣꯝꯕꯁꯨ ꯅꯣꯛꯂꯒ ꯃꯄꯥ ꯅꯤꯡꯊꯧꯗ ꯌꯦꯡꯉꯤ. ꯅꯤꯡꯊꯧꯅ, ꯑꯣꯛ ꯅꯠꯇ꯭ꯔꯅꯦ ꯏꯕꯦꯝꯃ? ꯅꯠꯇꯦ, ꯎꯆꯤꯅꯤ ꯏꯅꯤꯡꯊꯧ. ꯅꯠꯇꯦꯗ ꯏꯕꯦꯝꯃ. ꯑꯥꯗ ꯑꯣꯛ ꯃꯀꯣꯛ ꯃꯌꯥꯝ ꯑꯃ ꯈꯤꯜꯂꯒ ꯂꯩꯔꯤꯁꯤꯡꯁꯤꯗꯤ? ꯏꯅꯤꯡꯊꯧ, ꯃꯨꯟꯅ ꯌꯦꯡꯕꯤꯌꯣ. ꯎꯆꯤ ꯃꯀꯣꯛ ꯑꯣꯏꯔꯝꯅꯤ. ꯎꯆꯤ ꯑꯆꯧꯕꯅꯤ. ꯃꯃꯩꯁꯤꯁꯨ ꯌꯦꯡꯕꯤꯌꯣ. ꯎꯆꯤ ꯃꯃꯩꯅꯤ. ꯂꯥꯟꯃꯤꯁꯥ, ꯆꯨꯝꯗꯣꯏꯔꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ? ꯂꯥꯟꯃꯤꯅ, ꯏꯕꯦꯝꯃꯅ ꯍꯥꯏꯔꯗꯤ ꯆꯨꯝꯂꯝꯂꯅꯤ. ꯃꯥꯗꯤ ꯇꯦꯟꯁꯨ ꯌꯥꯝ ꯆꯨꯝꯅ ꯆꯨꯝꯅ ꯀꯥꯞꯄꯅꯤ. ꯁꯣꯏꯒꯟꯗꯕꯅꯤ ꯍꯥꯏꯖꯔꯤꯕ ꯅꯤꯡꯊꯧ. ꯑꯣ, ꯑꯗꯨꯗꯤ ꯆꯨꯝꯂꯝꯂꯅꯤ. ꯆꯨꯝꯕꯨ ꯆꯨꯝꯂꯗꯤ ꯆꯨꯝꯗ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥ? ꯑꯗꯣ ꯎꯆꯤꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦ. ꯃꯀꯣꯛꯁꯤꯁꯨ ꯆꯥꯎꯃꯟꯈ꯭ꯔꯦ. ꯄꯥꯏꯈꯣꯝꯕꯅ ꯃꯈꯣꯟ ꯁꯦꯝꯂꯒ, ꯆꯥꯅꯤꯡꯂꯗꯤ ꯃꯔꯩ ꯇꯨꯔꯩꯗꯣ ꯑꯃꯨꯛ ꯇꯧꯔꯅꯨ ꯅꯤꯡꯊꯧ. ꯍꯣꯔꯦꯟ ꯆꯥꯕꯃꯨꯛ ꯏꯀꯥꯏꯔ ꯇꯣꯛꯅꯤ. ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯗ, ꯍꯩꯃꯥ. ꯏꯃꯣꯝꯂꯩꯗꯨ ꯃꯆꯤꯟ ꯃꯦꯜꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯐꯥꯏꯒꯟꯗ ꯀꯤꯟ ꯗꯣꯛ ꯂꯥꯎꯅ ꯁꯨꯏ. ꯏꯀꯥꯏꯈꯤ ꯇꯥꯔꯦꯅꯦ ꯅꯪꯕꯣ. ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯕꯅꯦ ꯃꯥꯗꯤ. ꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯈꯨꯝꯂꯛꯀꯦ ꯌꯦꯡꯉꯨ. ꯇꯨꯗꯨ ꯈꯗꯥꯡ ꯅꯣꯝꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ. ꯇꯥꯎꯇꯨ. ꯂꯥꯟꯃꯤꯁꯥ, ꯂꯥꯡꯂꯤꯕꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯗꯣ. ꯑꯩ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯀꯥꯟꯅꯔꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ. ꯑꯣꯛ ꯁꯟ ꯊꯣꯡꯂꯤꯕꯁꯤꯡꯗꯨꯁꯨ ꯏꯟꯁꯥꯡꯗꯨ ꯇꯞꯅ ꯑꯣꯠꯂꯤ. ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯐꯝꯕ ꯂꯦꯞꯄ ꯇꯧꯅꯔꯤ. ꯂꯥꯟꯃꯤ ꯑꯃꯅ, ꯏꯇꯥꯎ, ꯐꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯤꯔꯣ. ꯀꯩꯒꯤꯅꯣ ꯏꯇꯥꯎ? ꯅꯥꯀꯣꯡ ꯃꯦꯟꯒꯦ ꯇꯧꯕꯅꯤ. ꯅꯤꯡꯊꯧꯅ, ꯆꯥꯕ ꯍꯥꯏꯕꯁꯤꯗ ꯏꯀꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ. ꯍꯦꯛ ꯏꯀꯥꯏꯔꯕ ꯏꯁꯥ ꯁꯣꯜꯂꯦ. ꯂꯥꯟꯃꯤ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯐꯕ ꯇꯥꯏ, ꯍꯛꯆꯥꯡ ꯀꯟꯅꯕ. ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯃꯄꯥꯃꯨꯡꯀꯗꯣ ꯃꯨꯛꯂꯒ ꯎꯠꯂꯤ. ꯆꯥꯗ꯭ꯔꯕ ꯍꯛꯆꯥꯡ ꯁꯣꯜꯂꯤ. ꯍꯛꯆꯥꯡ ꯁꯣꯜꯂꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯉꯝꯂꯔꯣꯏ. ꯌꯦꯡꯉꯨ, ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯦ ꯂꯐꯣꯏ ꯅꯠꯇꯦ. ꯑꯩꯈꯣꯏꯗꯤ
ꯆꯥꯕ ꯐꯕ ꯇꯥꯏ, ꯃꯐꯝ ꯈꯨꯗꯤꯡ ꯊꯤꯗꯅ ꯆꯥꯕ ꯇꯥꯏ꯫ ꯈꯨꯗꯥꯡ ꯄꯥꯝꯕꯣꯝ ꯇꯥꯈꯠꯅꯕ ꯂꯥꯟꯃꯤ ꯈꯔ ꯃꯥꯒꯤ ꯐꯨꯔꯤꯠꯁꯤꯡ ꯆꯤꯡꯊꯅꯩ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯇꯥꯎ, ꯅꯪꯒꯤ ꯐꯨꯔꯤꯠꯇꯨꯁꯨ ꯊꯦꯛꯇꯣꯛꯎ." "ꯑꯣ, ꯑꯧ, ꯀꯥꯎꯏ ꯏꯇꯥꯎ." ꯏꯃꯣꯝꯂꯩꯁꯨ ꯂꯥꯟꯃꯤꯁꯤꯡꯗ ꯀꯣꯏꯅ ꯌꯦꯡꯂꯒ ꯅꯣꯛꯄ ꯈꯥꯡꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯀꯟꯅ ꯉꯥꯡꯂꯤ꯫ ꯄꯥꯏꯈꯣꯝꯕꯅ, "ꯂꯥꯟꯃꯤ, ꯇꯥꯛꯄꯤꯌꯨ ꯏꯕꯨꯡꯉꯣ꯫ ꯇꯨ, ꯑꯁꯤꯗꯩ ꯁꯥ ꯃꯇꯨꯝ ꯑꯃꯅꯤ ꯀꯣꯠꯊꯔꯒ ꯎꯅꯥ ꯑꯃꯗ ꯍꯥꯞꯄꯒ ꯈꯔ ꯍꯥꯟꯅ ꯄꯤꯈꯣ꯫ ꯂꯝ ꯂꯥꯏꯒꯤ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ꯫ ꯉꯁꯤ ꯈꯛꯀꯤ ꯂꯝꯒꯤ ꯂꯥꯏꯅꯤ ꯈꯜꯂꯒ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯊꯦꯝꯃ ꯊꯥꯗꯣꯛꯈ꯭ꯔꯁꯦ." ꯄꯥꯏꯈꯣꯝꯕꯒꯤ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯉꯥꯡꯂꯛꯂꯤꯕ ꯀꯥꯔꯟ ꯇꯨꯔꯟ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯏꯃꯣꯝꯂꯩꯗꯨ ꯃꯄꯤ ꯇꯥꯈꯩ ꯅꯣꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯊꯥꯖꯗꯕ ꯅꯣꯛꯅꯤꯡꯕ ꯐꯥꯒꯤꯁꯤꯡꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯏꯃꯣꯝꯂꯩꯗꯤ ꯁꯤꯊ ꯅꯣꯛꯂꯒ ꯑꯃꯨꯛ ꯄꯥꯏꯈꯣꯝꯕꯗꯁꯨ ꯑꯄꯥꯝꯕ ꯌꯥꯎꯅ ꯌꯦꯡꯂꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯅꯤꯡꯊꯧꯗ, "ꯑꯣ ꯕꯥꯖꯤ, ꯏꯅꯤꯡꯊꯧ, ꯉꯁꯤꯒꯤꯗꯤ ꯂꯝꯒꯤ ꯂꯥꯏꯁꯤ ꯏꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯗꯕꯅꯤ ꯍꯥꯏꯗꯅ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯋꯥꯇꯥꯅꯔꯦ꯫ ꯑꯗꯨꯅ ꯎꯆꯤ ꯑꯊꯣꯡꯕꯁꯦ ꯏꯅꯤꯡꯊꯧꯗ ꯀꯠꯆꯔꯦ꯫ ꯂꯥꯟꯃꯤ, ꯏꯟꯁꯥꯡꯗꯣ ꯏꯅꯤꯡꯊꯧꯗ ꯀꯠꯂꯨꯗꯣ." ꯅꯤꯡꯊꯧꯅ, "ꯍꯩ, ꯇꯧꯍꯩꯗꯦꯅꯦ ꯅꯣꯏꯕꯣ, ꯂꯥꯏꯃꯛꯁꯨ ꯅꯠꯇꯦ ꯑꯩꯗꯤ꯫ ꯍꯧꯒꯠꯂꯣ." ꯄꯥꯏꯈꯣꯝꯕꯅ, "ꯏꯈꯣꯡ ꯊꯣꯡꯅ ꯆꯥꯔꯨꯔꯒꯦ ꯂꯥꯛꯄꯗꯨꯕꯨꯅꯤꯅꯦ ꯂꯥꯏ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯧ꯫ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯍꯥꯎꯔꯦꯍꯦ ꯏꯕꯣ ꯁꯤꯗꯤ꯫ ꯑꯗꯣ ꯃꯍꯥꯎꯁꯤꯗꯤ ꯂꯝꯑꯣꯛꯀꯤ ꯃꯍꯥꯎꯒ ꯃꯥꯟꯅꯩꯅꯦꯍꯦ ꯏꯕꯣ." ꯄꯥꯏꯈꯣꯝꯕꯅ, "ꯑꯗꯨꯅ ꯂꯝꯒꯤ ꯎꯆꯤ ꯑꯣꯏꯇꯧꯔꯤꯅꯤ ꯏꯅꯤꯡꯊꯧ." ꯏꯃꯣꯝꯂꯩꯗꯤ ꯅꯣꯛꯄꯗ ꯋꯥꯟꯊꯗꯧꯔꯦ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯅꯣꯛꯄ ꯈꯥꯡꯕꯗ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯅ, "ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯣꯏꯒꯤ ꯂꯝꯒꯤ ꯎꯆꯤ ꯊꯣꯡꯕꯁꯦ꯫ ꯃꯌꯥꯝꯅ ꯉꯁꯤ ꯑꯩꯕꯨ ꯂꯥꯏꯃꯛꯅꯤ ꯈꯜꯂꯒ ꯏꯟꯁꯥꯡꯁꯦ ꯀꯠꯄꯤꯕꯁꯤ ꯑꯩ ꯄꯤ ꯇꯥꯏ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯥꯏ ꯑꯣꯏꯅ ꯎꯕꯁꯦ ꯐꯠꯇꯦ, ꯇꯧꯍꯩꯗꯦ꯫ ꯉꯁꯤ ꯑꯩꯅ ꯀꯣꯅꯨꯡꯗ ꯍꯟꯗ꯭ꯔꯤꯉꯩ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ..." ꯂꯥꯟꯃꯤꯁꯤꯡ ꯅꯤꯡꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅꯔꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯈꯨꯠꯀꯗꯨ ꯂꯦꯛꯂꯒ ꯍꯥꯏꯔꯛꯂꯤ, "ꯉꯁꯤꯗꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ, ꯅꯥꯗ ꯌꯦꯛꯇꯕ, ꯋꯥꯠꯇ ꯄꯥꯗꯕ, ꯂꯥꯟ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯅꯤꯡꯊꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯄꯨ ꯃꯉꯣꯟꯗꯒꯤ ꯅꯤꯖꯔꯤ." ꯏꯟꯁꯥꯡ ꯊꯣꯡꯕ ꯅꯨꯄꯥ ꯑꯃꯅ, "ꯃꯁꯤ ꯑꯦꯟꯁꯥꯡꯁꯤꯗ ꯅꯣꯡꯃꯪꯈꯥ ꯍꯥꯞꯄꯝꯕꯅ ꯐꯕꯖꯥꯠꯅꯤ, ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯊꯧꯖꯥꯟꯒ ꯄꯤꯔꯝꯗꯧ ꯃꯥꯜꯂꯒ." ꯅꯤꯡꯊꯧꯗꯨ ꯆꯠꯀꯦ ꯇꯧꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯄꯥꯗ, "ꯏꯅꯤꯡꯊꯧꯒꯤ ꯖꯒꯣꯏ ꯂꯥꯟꯃꯤꯁꯤꯡꯅ ꯑꯃꯨꯛꯇ ꯌꯦꯡꯖꯍꯧꯒꯦ ꯍꯥꯏꯔꯤꯌꯦ." "ꯌꯥꯏꯅꯦ ꯀꯩꯅꯣ꯫ ꯍꯩ, ꯗꯣꯟ, ꯂꯥꯟꯗ꯭ꯔꯦꯡꯀꯗꯣ ꯊꯤꯜꯂꯛꯎ ꯍꯩ." ꯅꯤꯡꯊꯧꯗꯨ ꯃꯕꯨꯛꯀꯗꯨ ꯊꯦꯛꯇꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯖꯒꯣꯏ ꯀꯟꯅ ꯁꯥꯔꯤ꯫ ꯃꯈꯣꯡꯀꯗꯨ ꯎꯐꯨꯜ ꯃꯔꯛꯇꯨꯗ ꯁꯤꯠꯇꯅ, ꯃꯈꯨꯠꯀꯗꯨ ꯊꯦꯛꯇꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯋꯥ ꯅꯣꯛꯂꯤ꯫ ꯏꯃꯣꯝꯂꯩ ꯄꯥꯏꯈꯣꯝꯕꯗꯤ ꯅꯣꯛꯄꯗ ꯃꯕꯨꯛꯀ ꯃꯊꯪꯒ ꯑꯣꯜꯂꯦ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯅ ꯅꯤꯡꯊꯧꯒꯤ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯥꯎꯁꯤꯜꯂꯝꯃꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯏꯃꯣꯝꯂꯩꯒꯤ ꯑꯣꯏꯅ ꯑꯉꯛꯄ, ꯅꯨꯡꯉꯥꯏꯕ, ꯄꯨꯟꯁꯤꯗ ꯀꯥꯎꯔꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃ ꯄꯥꯏꯈꯣꯝꯕꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯦ꯫ ꯏꯃꯣꯝꯂꯩꯒꯤ ꯄꯦꯟꯖꯕ ꯃꯥꯏꯊꯣꯡ ꯃꯤꯅꯣꯛ ꯎꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯊꯃꯣꯏꯁꯨ ꯄꯦꯟꯖꯔꯝꯃꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯃꯣꯝꯂꯩꯗ ꯌꯦꯡꯂꯒ ꯈꯜꯂꯦ, "ꯏꯃꯣꯝꯂꯩ, ꯅꯪꯒꯤ ꯑꯄꯦꯟꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯕꯒꯨꯝ ꯇꯧꯏ꯫ ꯅꯪꯒꯤ ꯃꯤꯅꯣꯛꯅ ꯑꯩꯒꯤ ꯁꯤꯡꯂꯤꯒꯤ ꯏꯁꯦ ꯈꯣꯡꯖꯩ ꯅꯪꯍꯜꯂꯤ꯫ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤꯁꯨ ꯈꯨꯗꯣꯜ ꯑꯃꯗꯤ ꯅꯐꯝꯗ ꯇꯝꯕ ꯉꯝꯖꯔꯦꯀꯣ꯫ ꯀꯨꯏꯅ ꯍꯤꯡꯉꯨ ꯇꯝꯂꯝꯗ꯭ꯔꯕ ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯍꯤꯡꯂꯤꯉꯩ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯑꯃꯗꯤ ꯄꯤꯕꯤꯔꯦ ꯅꯪꯅꯁꯨ." ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯣꯛ ꯃꯌꯦꯗ ꯄꯨꯟꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯃꯥ꯫ ꯄꯥꯏꯈꯣꯝꯕꯗꯨ
ꯏꯃꯣꯝꯂꯩꯗ ꯌꯦꯡꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯍꯧꯒꯠꯂꯛꯄꯒ ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯒ ꯃꯈꯨꯠꯇꯨ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯃꯣꯟ ꯅꯣꯛꯊꯣꯔꯛꯏ꯫ ꯉꯁꯤꯗꯤ ꯄꯥꯏꯈꯣꯝꯕꯗꯨ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯍꯤꯡ ꯇꯨꯝꯂꯦ꯫ ꯑꯍꯤꯡꯗꯨ ꯏꯃꯣꯝꯂꯩꯁꯨ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯣꯏꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤ꯫ ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯤ, "ꯄꯨꯟꯁꯤꯁꯤꯗ ꯅꯣꯛꯄ ꯐꯪꯂꯔꯣꯏ ꯈꯜꯂꯨꯔꯕ, ꯐꯪꯕꯁꯨ ꯐꯪꯂꯔꯣꯏꯗꯕ ꯃꯤꯅꯣꯛ ꯀꯌꯥ ꯅꯪꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯦ꯫ ꯑꯩꯒꯤ ꯈꯨꯗꯣꯜꯗꯤ ꯀꯔꯤꯅ ꯍꯟꯒꯅꯤ? ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯩꯅ ꯁꯣꯏꯗꯅ ꯍꯟꯒꯅꯤ꯫ ꯊꯃꯣꯏꯗꯨꯗ ꯂꯦꯡꯗꯕ ꯑꯣꯏꯌꯨ ꯄꯥꯏꯈꯣꯝꯕ"꯫ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯍꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯨ ꯂꯥꯟꯕꯨꯡꯒꯤ ꯄꯨꯡ ꯌꯩꯔꯛꯏ꯫ ꯏꯃꯣꯝꯂꯩ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯝ ꯉꯥꯛꯄ ꯂꯥꯟꯃꯤ 10-20 ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯕꯦꯝꯃ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯩꯇ꯭ꯔꯤꯉꯩ ꯏꯕꯦꯝꯃꯅ ꯃꯉꯛ ꯀꯛꯈꯤꯕ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯀꯣꯅꯨꯡꯗ ꯂꯥꯟ ꯇꯥꯔꯝꯂ ꯃꯥꯜꯂꯦ꯫ ꯅꯤꯡꯊꯧꯁꯨ ꯐꯥꯖꯤꯟꯈ꯭ꯔꯦ"꯫ ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯟꯃꯤ 1000 ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯍꯧꯔꯤ꯫ ꯂꯥꯟꯃꯤ ꯈꯔꯁꯨ ꯄꯥꯏꯈꯣꯝꯕꯕꯨ ꯁꯪꯍꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯨ ꯃꯩꯍꯧ ꯂꯥꯡꯄꯣꯛꯅ ꯅꯨꯡꯊꯤꯟꯒꯨꯝ ꯉꯥꯜꯂꯤ꯫ ꯂꯥꯟꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯤ꯫ ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯀꯌꯥ ꯍꯤꯡꯅꯕ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯤ꯫ ꯏꯃꯣꯝꯂꯩꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯈꯔ ꯏꯃꯣꯝꯂꯩꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤ ꯈꯔꯅꯁꯨ ꯇꯥꯟꯅꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯏꯃꯣꯝꯂꯩꯗꯨ ꯃꯥꯒꯤ ꯅꯣꯡꯁꯥꯗꯨ ꯀꯟꯅ ꯊꯧꯔꯒ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯁꯨ ꯃꯤꯠꯀꯤ ꯄꯤꯅ ꯄꯨꯡꯊꯨꯝ ꯊꯨꯝꯖꯤꯜꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯀꯞꯂꯒꯁꯨ ꯂꯥꯎꯔꯤ꯫ ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯇꯨꯝꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯂꯥꯟꯃꯤ ꯈꯔꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯇꯨꯝꯂꯤꯉꯩ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯅ ꯇꯦꯟꯅ ꯀꯥꯞꯄꯒꯤ ꯇꯦꯟ ꯃꯔꯨ ꯑꯃꯁꯨ ꯃꯀꯣꯛꯇ ꯌꯨꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯨ ꯌꯦꯡꯂꯒ ꯏꯃꯣꯝꯂꯩꯗꯨ ꯋꯥꯟꯊ ꯀꯞꯂꯛꯏ꯫ ꯏꯃꯣꯝꯂꯩꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯥꯏꯗ ꯆꯤꯟꯊꯔꯝꯕ ꯏꯗꯨ ꯆꯥꯝꯊꯣꯛꯄꯤꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯍꯤꯛ ꯀꯞꯅꯔꯛꯏ꯫ ꯏꯃꯣꯝꯂꯩꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯄꯥꯏꯈꯣꯝꯕꯕꯨ ꯀꯣꯜꯂꯒ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯃꯒꯨꯝ ꯍꯤꯛ ꯀꯞꯂꯤ꯫ ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯤ꯫ "ꯍꯦ ꯑꯉꯥꯎꯕ, ꯑꯃꯨꯛꯇꯪ ꯍꯧꯒꯠꯂꯝꯃꯣ, ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯃꯣ"꯫ ꯏꯃꯣꯝꯂꯩꯒꯤ ꯄꯤꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯁꯥꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯏꯃꯣꯝꯂꯩꯅ, "ꯇꯨ ꯌꯦꯡꯉꯣ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯌꯦ꯫ ꯑꯩꯅꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯃꯨꯛꯇꯪ ꯍꯧꯒꯠꯂꯝꯃꯣ, ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯃꯣ. ꯌꯥꯝ ꯋꯥꯏꯌꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ. ꯄꯥꯏꯈꯣꯝꯕ, ꯌꯥꯝꯅ ꯋꯥꯔꯦ ꯑꯩ." ꯏꯃꯣꯝꯂꯩꯅ ꯄꯥꯏꯈꯣꯝꯕꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯣꯜꯂꯒ ꯀꯞꯈꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯐꯨꯝꯐꯝꯗ ꯐꯝꯂꯒ ꯃꯥꯒꯤ ꯃꯤꯇꯝꯗꯨ ꯌꯦꯡꯂꯒ ꯀꯞꯂꯤ꯫ ꯑꯔꯥꯞꯄꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯏꯃꯣꯝꯂꯩꯕꯨ ꯌꯦꯡꯂꯒ ꯀꯞꯂꯤ꯫ ꯅꯤꯡꯊꯧ ꯀꯞꯂꯒ, "ꯅꯣꯡꯃꯇꯁꯨ ꯅꯤꯡꯊꯧ ꯑꯣꯏꯔꯝꯈꯣ ꯂꯥꯎꯅꯦ ꯄꯥꯏꯈꯣꯝꯕ. ꯃꯄꯨ ꯃꯉꯣꯜꯗ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯤꯔꯤꯕꯗꯣ, ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯇꯦꯟꯅꯕꯔꯥ?" ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯣꯡꯐꯝꯗ ꯂꯥꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯇꯝꯗ ꯋꯥꯔꯤ ꯁꯥꯖꯔꯤ꯫ "ꯍꯦ ꯑꯉꯥꯎꯕ, ꯅꯪ ꯃꯨꯛꯇꯪꯗꯤ ꯊꯣꯛꯂꯛꯄ ꯌꯥꯔꯤꯕꯅꯦ. ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯇꯝꯅꯒꯦꯁꯨ ꯇꯝꯅꯧ. ꯑꯩ ꯀꯩꯝ ꯀꯤꯕꯤꯔꯣꯏ. ꯑꯗꯣ ꯅꯪ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯏ." ꯏꯃꯣꯝꯂꯩꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯇꯝꯗ ꯑꯣꯏꯅꯖꯅ ꯑꯃꯨꯛꯁꯨ ꯀꯞꯂꯒ ꯌꯦꯡꯂꯤ꯫ "ꯑꯣꯏ, ꯅꯪꯒꯤ ꯃꯤꯇꯝꯁꯦ ꯑꯩꯅ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯃꯆꯨ ꯁꯪꯖꯤꯜꯂꯗꯕꯅꯦ. ꯃꯤꯠꯀ ꯂꯣꯏ ꯌꯦꯛꯁꯤꯜꯂꯗꯕꯅꯤꯉꯣ꯫
ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯅꯪ ꯋꯥ ꯈꯔꯗꯤ ꯉꯥꯡꯂꯛꯎꯀꯣ ꯄꯥꯏꯈꯣꯝꯕ꯫ ꯏꯃꯣꯝꯂꯩꯗꯨ ꯍꯤꯛ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯇꯝꯗꯨꯁꯨ ꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯃꯣꯝꯂꯩꯗꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯝ ꯌꯦꯡꯕ ꯀꯣꯏꯊꯣꯔꯛꯂꯦ꯫ ꯏꯃꯣꯝꯂꯩꯗꯨ ꯄꯥꯛ ꯁꯟꯅ ꯆꯥꯎꯔꯕ ꯅꯥꯄꯤꯅ ꯏꯄꯣꯝ ꯅꯥꯏꯕ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯡꯒꯠꯂꯒ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯅ ꯌꯩꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯊꯥꯗꯔꯒ ꯂꯝꯗꯨꯒꯤ ꯐꯖꯕꯁꯤꯡ ꯃꯣꯃꯣꯟ ꯅꯣꯛꯅ ꯀꯣꯏꯅ ꯌꯦꯡꯂꯤ꯫ ꯂꯝꯄꯥꯛꯇꯨꯒꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯃꯇꯣꯝꯇ ꯇꯦꯟ ꯀꯥꯞꯄ ꯇꯝꯂꯤꯕꯗꯨ ꯏꯃꯣꯝꯂꯩꯅ ꯎꯏ꯫ ꯄꯥꯏꯈꯣꯝꯕꯅ "ꯑꯌꯥ, ꯁꯨꯡꯄꯥꯟ ꯄꯥꯟꯗꯤꯌꯦ꯫ ꯀꯛꯆꯦꯡ ꯎꯕꯗ ꯀꯤꯕ ꯑꯩꯅ ꯀꯃꯥꯏꯅ ꯇꯦꯟ ꯀꯥꯞꯄ ꯍꯩꯗꯣꯏꯅꯣ? ꯊꯥꯡ ꯐꯥꯎ ꯊꯥꯡꯒꯠꯄ ꯉꯝꯗꯦ." ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯗꯒꯤ ꯏꯃꯣꯝꯂꯩꯅ "ꯑꯣꯏ, ꯇꯦꯟ ꯀꯥꯞꯄꯗꯣ ꯑꯩ ꯇꯝꯕꯤꯒꯦ, ꯁꯤꯗ ꯄꯨꯔꯛ." ꯅꯨꯄꯥꯗꯨ ꯏꯃꯣꯝꯂꯩꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯏꯃꯣꯝꯂꯩ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ, ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ "ꯀꯔꯤꯅꯣ? ꯑꯩꯅ ꯎꯔꯤꯕꯁꯦ ꯃꯪꯗꯤ ꯅꯠꯇꯦꯀꯣ?" "ꯂꯩꯁꯥꯕꯤ, ꯃꯪ ꯅꯠꯇꯤꯌꯦ." ꯏꯃꯣꯝꯂꯩꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯗ "ꯇꯦꯟ ꯀꯥꯞꯄ ꯋꯥꯔꯕ ꯅꯪ?" "ꯋꯥꯔꯦ ꯁꯤꯗꯤ, ꯀꯣꯛꯀ ꯂꯣꯏ ꯆꯤꯛꯏ, ꯃꯤꯠ ꯅꯥ ꯃꯁꯨꯡ ꯎꯏꯁꯤꯜꯂꯒ ꯃꯄꯥ ꯂꯧꯔꯒ ꯀꯥꯞꯃꯟꯗꯅ ꯇꯦꯟ ꯃꯔꯨꯀꯁꯦ ꯇꯔꯨꯛ ꯇꯔꯨꯛ ꯊꯣꯛꯏ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯋꯣ." "ꯂꯩꯁꯥꯕꯤ, ꯊꯥꯡ ꯑꯣꯏꯅ ꯇꯝꯕꯤꯌꯨ." ꯏꯃꯣꯝꯂꯩꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯅꯨꯄꯥꯗꯨꯗ "ꯅꯪꯕꯨ ꯊꯥꯡꯁꯦ ꯊꯥꯡꯒꯠꯄ ꯉꯝꯒꯗ꯭ꯔꯅꯦ? ꯀꯌꯥꯝ ꯂꯨꯝꯒꯦ ꯍꯥꯏꯁꯤꯕꯣ? ꯄꯥꯏꯔꯒ ꯌꯦꯡꯉꯨꯗꯅ." "ꯄꯥꯏꯒꯅꯤ, ꯑꯗꯨꯒ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯍꯥꯏꯗꯠꯀꯦ." ꯇꯟꯖꯥꯗꯨꯗ ꯏꯃꯣꯝꯂꯩꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯃꯣꯝꯂꯩꯗ ꯃꯁꯥ ꯅꯣꯝꯂꯛꯏ꯫ "ꯏꯕꯦꯝꯃ, ꯊꯦꯡꯖꯤꯜꯂꯛꯂꯦ, ꯍꯟꯅꯕ ꯇꯧꯔꯁꯤ." ꯏꯃꯣꯝꯂꯩꯗꯨ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯤꯛ ꯑꯃꯨꯛ ꯀꯞꯂꯛꯏ꯫ "ꯆꯠꯂꯁꯦ ꯇꯥꯗ." ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯏꯃꯣꯝꯂꯩꯒꯤ ꯊꯃꯣꯏꯗ ꯃꯇꯣꯝꯇ ꯋꯥꯍꯪ ꯍꯪꯖꯔꯤ꯫ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯅꯪꯅ ꯌꯦꯠꯂꯔꯤ. ꯀꯔꯤ ꯃꯔꯝꯒꯤ ꯌꯦꯠꯄ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯒꯤꯅꯤ. ꯇꯥꯏꯕꯪꯗꯅ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯪꯗꯤ. ꯑꯁꯤꯕꯒꯤ ꯇꯥꯏꯕꯪ ꯄꯥꯟꯗꯨꯗ. ꯏꯃꯣꯝꯂꯩ ꯉꯁꯤꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯣꯡꯐꯝꯗ ꯐꯝꯂꯒ ꯃꯥꯒꯤ ꯃꯤꯇꯝꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯔꯤ. ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯪꯂꯥꯟꯒꯤ ꯁꯛꯇꯝ ꯑꯃꯅ ꯏꯃꯣꯝꯂꯩꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯅꯣꯛꯍꯟꯕꯤꯔꯤ.